ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯦꯊꯕꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯅꯨꯄꯥ! 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 ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯏꯈꯪ ꯈꯪꯅ ꯆꯦꯟꯊꯣꯔꯛꯂꯗꯨꯅ, ꯅꯨꯄꯤ, ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯍꯥꯏꯒꯦꯕꯨ ꯀꯩꯅꯣ? ꯑꯁꯨꯛ ꯊꯦꯡꯕꯁꯤ ꯐꯥꯎꯕ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯆꯥ ꯈꯤꯇꯗꯤ ꯊꯛꯀꯦꯗꯅ, ꯄꯨꯛꯀꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯥ ꯑꯗꯨ ꯂꯣꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯗꯨꯁꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯎꯊꯣꯏ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯆꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯤ, ꯁꯤ ꯅꯪꯒꯤ ꯆꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯦꯊꯕꯤ ꯆꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ, ꯅꯨꯄꯥ, ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯅ ꯆꯥꯛ ꯌꯣꯠꯄ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦꯀꯣ, ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨꯕ꯫ ꯅꯨꯄꯤ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯐꯅꯗꯤ ꯍꯥꯎꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯣ ꯅꯪ ꯑꯝꯇ ꯊꯣꯡꯒꯦꯒ ꯊꯣꯡꯉꯨꯗꯅ, ꯑꯃꯨꯛ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯀꯦꯊꯕꯤ ꯁꯥꯎꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯤ, ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯄꯥꯛꯅꯝ ꯑꯗꯨꯝ ꯆꯥꯁꯤ꯫ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤ ꯑꯁꯦ ꯑꯁꯤꯃ ꯊꯣꯡꯂꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯃꯗꯣ ꯅꯪ ꯁꯧꯒ꯭ꯔꯤꯁꯦ ꯑꯝꯇ ꯌꯦꯡꯍꯧꯗꯅ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯒꯦ꯫ ꯏꯁ, ꯅꯪ ꯁꯤꯗꯤꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯦꯛꯂꯛꯑꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯗꯨ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯧꯒ꯭ꯔꯤꯗꯨꯕꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯧꯒ꯭ꯔꯤꯗꯨ ꯍꯦꯛꯂꯤꯉꯩ ꯏꯪꯈꯣꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯄꯥꯕꯤꯅ, ꯅꯨꯄꯥ, ꯑꯩꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩ ꯉꯁꯤꯗꯤ꯫ ꯑꯄꯥꯕꯤ ꯁꯧꯒ꯭ꯔꯤ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯈꯖꯤꯛ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯀꯦ ꯍꯥꯏꯔꯤꯕꯅꯤ, ꯀꯔꯤꯒꯤ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯒꯅꯤ? ꯑꯃꯨꯅ ꯇꯞꯅ, ꯍꯣꯏ, ꯅꯪꯕꯨ ꯏꯇꯩ ꯃꯁꯤ ꯇꯥꯅꯤꯅꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯧꯒ꯭ꯔꯤ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤꯗꯨ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯅ ꯑꯗꯨꯗꯗꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯁꯛ ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤꯒꯁꯨ ꯁꯥꯔꯤ, ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯗꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ, ꯅꯪꯕꯨ ꯁꯧꯒ꯭ꯔꯤ ꯍꯦꯛꯄꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯁꯣꯝꯗꯅ ꯃꯍꯤꯁꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧ ꯂꯩꯔꯦ ꯑꯗꯨꯒ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯧꯒ꯭ꯔꯤꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯄꯥꯕꯤꯌꯥ, ꯑꯣ ꯑꯄꯥꯕꯤꯌꯥ, ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯄꯥꯕꯤ ꯌꯦꯅꯈꯥꯗꯣꯝꯗꯒꯤ, ꯏꯆꯦ ꯂꯩꯌꯦ ꯂꯩꯌꯦ, ꯑꯩꯗꯣ ꯃꯅꯤꯡꯗ ꯃꯔꯣꯏ ꯈꯔ ꯊꯥꯔꯨꯕ ꯑꯗꯨꯗ ꯇꯥꯍꯧꯗ꯭ꯔꯦ, ꯀꯩ ꯂꯩꯔꯕꯒꯦ ꯍꯦꯛꯇ ꯆꯪꯉꯛꯑꯣ꯫ ꯇꯕꯥꯕꯤ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ, ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯔꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯏꯆꯦ ꯈꯤꯇ ꯂꯩꯒꯦ, ꯀꯨꯝꯁꯤꯒꯤ ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯃꯨꯛꯇ ꯊꯥꯍꯧꯒꯦ꯫ ꯏꯆꯦ ꯅꯍꯥꯟꯅ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯕꯗꯨꯗꯤ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯇꯨ ꯑꯋꯥꯡꯒꯤ ꯐꯩꯗꯣꯝꯁꯤꯗ ꯂꯣꯏꯅ ꯊꯥꯈ꯭ꯔꯦ꯫ ꯑꯩꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ, ꯅꯍꯥꯟꯅ ꯀꯣꯛ ꯂꯥꯛꯆꯔꯝꯗꯧ ꯄꯣꯠꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏꯗ ꯑꯃꯨꯛꯇ ꯍꯪꯒꯦꯔꯣ? ꯃꯣꯏꯒꯤꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯄꯥꯕꯤ ꯕꯦꯝꯃ, ꯃꯣꯏꯗ ꯍꯪꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯍꯪꯒꯥꯝꯒ ꯊꯥꯗ꯭ꯔꯁꯨ ꯇꯣꯛꯑꯒꯦ ꯕꯦꯝꯃ꯫ ꯏꯆꯦ ꯀꯩꯗꯧꯋꯦꯒꯦ? ꯃꯣꯏꯒꯤꯗꯤ ꯌꯥꯝꯅ ꯊꯥꯕꯁꯨ ꯑꯣꯏꯗ꯭ꯔꯦ, ꯂꯩꯔꯝꯒꯅꯤ꯫ ꯑꯄꯥꯕꯤ, ꯏꯆꯦꯅꯦ ꯅꯣꯏꯒꯤ ꯅꯆꯦ ꯀꯦꯊꯕꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦꯀꯣ, ꯑꯗꯨꯅꯅꯦ ꯑꯩ ꯏꯅꯦ ꯁꯨꯕꯤꯇꯥ ꯍꯣꯏꯗ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯕꯦꯝꯃ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯇꯕꯥꯕꯤꯗꯨ ꯑꯄꯥꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯕꯤ ꯌꯦꯅꯈꯥꯗꯨꯗ ꯁꯤꯡ ꯑꯗꯨ ꯀꯟꯅ ꯈꯥꯏꯔꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯅ ꯀꯦꯊꯕꯤꯅ ꯈꯥꯏꯔꯛꯂꯤꯕ ꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯅꯨꯄꯤ, ꯏꯕꯥꯅꯤꯁꯤ ꯏꯋꯣꯟ ꯑꯃ ꯑꯣꯟꯅꯕꯗꯧ ꯇꯧꯔꯤ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯀꯩ ꯑꯃꯨꯛ ꯑꯣꯟꯅꯔꯒꯦ? ꯅꯪꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯇꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯗꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯤ ꯅꯪꯅ ꯂꯣꯏ ꯇꯧꯔꯤꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯝꯅ ꯆꯠꯄꯒꯤ ꯋꯥ ꯂꯩꯇꯦꯀꯣ ꯅꯨꯄꯥ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯅꯪꯒꯤ ꯁꯤꯡꯁꯦ ꯑꯗꯨꯝ ꯈꯥꯏꯕ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫
ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯧ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯍꯩ ꯃꯤꯠꯄꯗꯨ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯊꯕꯤꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯈꯣꯡꯀꯥꯞ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯦꯌꯥꯏꯅ "ꯍꯩꯃꯥ ꯀꯦꯊꯕꯤꯌꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" ꯀꯦꯊꯕꯤꯅ "ꯏꯅꯦ, ꯈꯨꯔꯥ ꯂꯩꯇꯕ꯭ꯔꯣ? ꯅꯪ ꯈꯨꯔꯥꯗꯤ ꯑꯁꯤꯕ ꯑꯃ ꯍꯪꯕ ꯆꯠꯈꯤꯌꯦ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" "ꯏꯅꯦ, ꯏꯅꯦ ꯍꯣꯏꯒꯤ ꯁꯟ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯋꯥꯏꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯈꯥꯎꯕꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯐꯧꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯣꯟꯒꯠꯀꯦ ꯇꯧꯕꯅꯤ." "ꯀꯦꯊꯕꯤ, ꯆꯥꯎꯊꯣꯏꯕꯨ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ꯭ꯔꯅꯦ?" "ꯏꯅꯦ, ꯍꯩꯇꯦꯗ, ꯑꯩꯅ ꯊꯧꯗꯣꯏꯅꯤ꯫ ꯑꯩꯅ ꯑꯗꯨꯝ ꯍꯣꯟꯒꯠꯂꯨꯔꯗꯕꯅꯤ, ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ." ꯏꯕꯦꯌꯥꯏ ꯈꯔ ꯍꯩꯅꯗꯅ "ꯍꯩ ꯀꯦꯊꯕꯤ, ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯨꯄꯤꯒꯤ ꯊꯕꯛ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ. ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕꯗꯣ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ." ꯀꯦꯊꯕꯤ ꯀꯩꯁꯨ ꯈꯟꯗ "ꯏꯅꯦ, ꯃꯥ ꯉꯥꯏꯔꯗꯤ ꯊꯕꯛꯁꯦ ꯑꯣꯏꯔꯔꯣꯏ. ꯐꯔꯦ ꯑꯗꯣ, ꯏꯅꯦ ꯍꯌꯦꯡꯗꯣ ꯑꯩ ꯂꯧꯕ ꯂꯥꯛꯆꯔꯒꯦ ꯑꯌꯨꯛꯇ." "ꯍꯣꯏ ꯂꯥꯛꯑꯣ. ꯏꯅꯦ ꯍꯥꯏꯔꯒꯦ ꯅꯪ ꯈꯨꯔꯥꯗ." ꯀꯦꯊꯕꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯧ ꯑꯃꯅ "ꯑꯁꯤꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤꯁꯦ ꯃꯋꯥꯁꯤꯕꯨ ꯐꯗꯤ ꯁꯨꯝꯕꯒꯨꯝꯅ ꯍꯦꯛ ꯁꯨꯝꯃꯤ ꯍꯥꯏꯕꯅꯤꯗ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ, ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ." "ꯕꯦꯝꯃ ꯍꯥꯏꯔꯨꯅꯨꯀꯣ, ꯅꯪ ꯑꯣꯏꯅꯅꯦ ꯑꯣꯟꯁꯤꯟꯅ ꯆꯥꯕꯤꯈꯤꯁꯅꯤ. ꯑꯩꯗꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯣꯟꯁꯤꯟꯅꯕ ꯀꯌꯥ ꯇꯜꯂꯤ." ꯏꯕꯦꯌꯥꯏꯅ "ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯆꯥꯎꯊꯣꯏꯁꯤꯁꯨꯅꯦ ꯄꯨꯔꯥ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ. ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯠꯆꯥꯎ ꯍꯥꯏꯔꯤꯕꯅꯤ, ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯠꯆꯥꯎꯗꯨꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯊꯥꯕꯗꯅꯦ ꯍꯥꯏꯒꯠꯂꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ, ꯍꯥꯏꯒꯠꯂꯒ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯦ ꯅꯦꯝꯊꯒꯗꯕꯅꯤꯅꯦ." ꯃꯧ ꯑꯃꯅ ꯑꯃꯨꯛ "ꯃꯣꯏ ꯎꯕꯗꯅꯦ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯗꯥꯎ ꯌꯥꯔꯣꯏ ꯐꯥꯎꯕ ꯍꯥꯏꯅꯔꯕꯅꯦꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡꯅ ꯑꯗꯨꯝ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ "ꯄꯦ, ꯅꯪꯒꯤ ꯁꯟ ꯒꯥꯔꯤ ꯍꯥꯏꯕꯗꯨꯕꯨ ꯍꯥꯏꯔꯝꯃꯕ꯭ꯔꯣ?" "ꯍꯥꯏꯔꯝꯂꯕꯅꯤ. ꯈꯨꯔꯥꯕꯨꯗꯤ ꯂꯩꯍꯧꯗꯦ, ꯏꯅꯦꯗ ꯍꯥꯏꯔꯝꯕꯅꯤ." "ꯑꯗꯣ ꯐꯧꯁꯤꯡꯗꯣ ꯑꯩ ꯑꯣꯏꯅ ꯂꯧꯈꯠꯂꯨꯆꯣ ꯍꯥꯏꯕ꯭ꯔꯣ?" "ꯅꯨꯄꯥ, ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯣ, ꯑꯩ ꯑꯗꯨꯝ ꯂꯧꯈꯠꯂꯨꯔꯒꯦ. ꯁꯟ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯀꯃꯥꯏꯅ ꯐꯧ ꯄꯨꯈꯠꯂꯛꯇꯣꯏꯅꯣ?" ꯆꯥꯎꯊꯣꯏ ꯃꯈꯨꯠꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯠꯇꯨꯅ "ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ. ꯑꯗꯣ ꯂꯩꯀꯥꯏꯁꯤꯗꯗꯤ ꯑꯩꯁꯦ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯗ꯭ꯔꯤꯅꯤ ꯅꯪꯕꯨ." "ꯑꯣꯅꯦ, ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯅꯖꯁꯠ. ꯂꯩꯀꯥꯏꯅꯅꯦ ꯅꯪ ꯑꯩꯒꯤ ꯏꯕꯨꯛ ꯊꯥꯛꯄꯤꯔꯕ ꯅꯠꯇꯤꯌꯦ. ꯑꯩꯒꯤ ꯏꯃꯨꯡ ꯑꯩꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ." "ꯍꯣꯏꯁꯦ, ꯅꯪꯒꯅꯦ ꯉꯥꯡꯅꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯩ." ꯑꯁꯨꯝꯅ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯏꯃꯨ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ ꯆꯥꯎꯊꯣꯏ." ꯆꯥꯎꯊꯣꯏ ꯅꯣꯛꯇꯨꯅ "ꯏꯇꯥꯎ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤꯁꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏ ꯂꯥꯛꯏꯅꯤ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ." "ꯆꯪꯉꯣ, ꯀꯥꯈꯠꯂꯣꯁꯤ, ꯄꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯀꯩ ꯂꯩꯔꯒꯦ?" ꯀꯦꯊꯕꯤ ꯃꯥꯡꯒꯣꯜ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯅꯠꯇꯅ ꯋꯥ ꯉꯥꯡꯂꯨꯕꯁꯨ ꯂꯩꯇꯦ꯫ "ꯏꯇꯥꯎ, ꯑꯩꯁꯦ ꯊꯕꯛ ꯑꯃꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯏꯇꯥꯎ ꯕꯁꯟꯇꯒ ꯏꯇꯥꯎꯒ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯅꯦ." "ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ. ꯏꯇꯥꯎ, ꯁꯦꯜꯒ ꯈꯔ ꯄꯥꯏꯔ ꯃꯥꯜꯂꯦꯗ. ꯍꯟꯗꯛꯇꯤ ꯏꯇꯥꯎꯒꯤ ꯀꯔꯕꯥꯔꯗꯨꯁꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯑꯦꯅ ꯇꯥꯏ." "ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥꯎ." "ꯍꯣꯏ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ." ꯃꯥꯏꯃꯨ ꯀꯦꯊꯕꯤꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨ ꯃꯥ ꯀꯧꯔꯨꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯀꯦꯊꯕꯤꯒꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡꯒꯁꯨ kaya londinna bu oidabana hainadaba haibadu oirammi chawthoina maimubu thindok luramatu nokfei tawduna yumlumna changlakpadu ubada kethabi sauna nupa nang hayeng saksa sapta yaroi ko aidi haribasini koinu nupi mi tawna sum fajan laktaba yaroi na hairamlibasidi atu wada khangti aidi chatpa yaroi haina haribasini itawdi chakre haujipu aina kamaina mo laaroi haruduino nati kaino ba nangna chalanindrisi kaigino kethabi tawsinaduna nangi namanabada mityeng na yengama itaw tawi aina haidra nasaidigi mana lakpado ai phawba nangi nupini haiduna kauramba nate mana aibu usitriba natro duwa ihe adugi oire adugidi khalunuda agi tawnabu adugu wakhal kaishu leramoida o ne nangna khangdaba yam lei haribasi aidi ne chatpa yaroi ko मागी हाइफम थोकपा वही खरसी हाइरमदुना अमुक संख्रे इमुंगलोमदा चाउथोय मागी नुपीगी मतौ असिदा मा करी तौगदबनो हाइफम खंगलमदे
ꯄꯥꯝꯖꯅ ꯈꯣꯏꯗꯥꯖꯅ ꯂꯧꯈꯤꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯥꯅ ꯀꯦꯊꯕꯤꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯊꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯊꯕꯤꯒꯤ ꯑꯃꯨꯛ ꯃꯤ ꯄꯨꯟꯕ ꯌꯥꯗꯕ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ, ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯥ ꯂꯥꯟꯅ ꯅꯣꯡꯃꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯃꯨꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯃꯨꯅ, ꯀꯩꯅꯣꯗ ꯏꯇꯥꯎ ꯆꯥꯎꯊꯣꯏꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯗ꯫ ꯕꯁꯟꯇꯅ, ꯑꯁ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯏꯇꯥꯎ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ, ꯀꯩꯗꯧꯔꯒ ꯂꯩꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯨꯅꯒ ꯐꯨꯕꯤꯔ ꯖꯥꯠꯂꯣ ꯑꯃꯨꯛ? ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯒꯤ ꯃꯇꯧ ꯑꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯨꯏ ꯍꯥꯏꯗꯨꯅꯤ꯫ ꯅꯪꯒꯩꯅꯒꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕ ꯌꯥꯝ ꯅꯠꯇꯦꯀꯣ꯫ ꯅꯣꯏꯒꯤ ꯀꯔꯤꯅ ꯁꯤꯜꯂꯩ ꯍꯥꯏꯗꯅ ꯑꯃꯨꯛ ꯆꯥꯕꯤꯔꯛꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯕꯤ ꯂꯩꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯏꯇꯥꯎ꯫ ꯃꯄꯥꯟ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯅ, ꯏꯕꯨꯡꯉꯣ, ꯅꯇꯥꯎ ꯆꯥꯎꯊꯣꯏꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅꯦ? ꯃꯇꯝꯁꯤ ꯊꯦꯡꯂꯦꯗꯅ꯫ ꯑꯗꯨꯅꯤꯃ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ꯫ ꯁꯣꯝꯗꯅ ꯆꯥꯎꯊꯣꯏ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯑꯗꯨꯗ ꯈꯟꯖꯩ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯕꯗ ꯐꯥꯎꯕ ꯍꯦꯛ ꯆꯠꯄ ꯉꯝꯗꯦꯕꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤꯅꯤꯗ꯫ ꯀꯦꯊꯕꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯍꯩꯗꯨ ꯆꯥꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ, ꯀꯩꯗꯧꯔꯤ ꯅꯨꯄꯥ? ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ, ꯏꯇꯥꯎꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ, ꯑꯝꯇꯗꯤ ꯆꯠꯂꯨꯒꯦꯗ ꯅꯪꯕꯣ꯫ ꯅꯨꯄꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗꯒꯤ ꯏꯁꯤꯡ ꯅꯨꯡꯈꯤꯗ ꯁꯣꯛꯎꯁꯣ꯫ ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯖꯒꯦ, ꯏꯁꯥꯒꯁꯦ ꯃꯅꯝ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯦꯕ꯫ ꯆꯥꯎꯊꯣꯏꯗꯨ ꯎꯄꯥꯏ ꯂꯩꯇ ꯕꯥꯔꯇꯤꯟ ꯑꯅꯤ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯉꯁꯥꯏꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯃꯆꯦꯒ ꯃꯇꯩꯒꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯨ ꯇꯥꯕ꯭ꯔꯥ ꯅꯣꯏꯅ ꯌꯥꯝꯕꯁꯦ? ꯑꯁꯤꯕꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔꯕ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯅꯣꯏꯒꯤ ꯏꯇꯩꯃꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯕꯣ? ꯑꯃꯨꯅ, ꯑꯁ ꯇꯥꯗꯧ ꯅꯪꯗ ꯇꯥꯕꯤꯔꯨꯅꯨ, ꯃꯣꯏ ꯊꯣꯛꯄꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯤ ꯅꯨꯄꯥ ꯅꯪꯕꯣ, ꯏꯇꯩꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯃꯥꯡ ꯊꯣꯛꯂꯕꯅꯤꯀꯣ, ꯃꯤꯃꯥꯡ ꯊꯣꯛꯂꯕ꯫ ꯈꯤꯇꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯉꯥꯏꯈꯣꯅꯦ, ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯤꯕꯣ? ꯅꯆꯧ, ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯇꯧꯕꯤꯒꯅꯨꯅ ꯍꯥꯏꯔꯨꯁꯨ ꯍꯥꯏꯔꯤꯔꯣ? ꯑꯄꯥꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯗꯨꯅ, ꯑꯩꯅꯕꯨꯅꯦ ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯕꯗꯤ ꯐꯖꯅ ꯑꯝꯇ ꯈꯨꯝꯃꯣꯏꯗꯧꯅꯤ꯫ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯠꯂꯣ, ꯆꯥ ꯈꯤꯇ ꯑꯗꯨꯝ ꯂꯣꯜꯂꯨꯁꯣ, ꯊꯛꯁꯤ꯫ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯆꯥ ꯑꯃꯨꯛ ꯊꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯆꯥꯛ ꯇꯣꯛꯑꯗꯤ ꯆꯥ ꯊꯛꯄ ꯌꯥꯗꯕ꯭ꯔꯣ ꯃꯃꯥ? ꯑꯄꯥꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯑꯗꯨ ꯃꯧꯁꯤꯡꯗꯨꯒ ꯋꯥꯔꯦꯝ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯅꯤꯅ, ꯏꯆꯦ, ꯇꯥ ꯆꯥꯎꯊꯣꯏꯗꯤ ꯎꯗꯦꯅ ꯀꯔꯥꯏ ꯆꯠꯈꯤꯒꯦ? ꯑꯩꯈꯣꯏꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯍꯣꯔꯦꯟ ꯏꯆꯦꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯣꯏꯗ꯭ꯔꯣ? ꯀꯦꯊꯕꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯎꯠꯇꯨꯅ, ꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯆꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯣꯏ ꯇꯥ ꯆꯥꯎꯊꯣꯏꯅꯒꯅꯦ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯅꯒ ꯐꯪꯕ ꯂꯥꯏꯕꯛ ꯅꯠꯇꯦꯗ꯫ ꯑꯁꯦꯡꯕ ꯇꯥ ꯆꯥꯎꯊꯣꯏꯁꯦ ꯏꯆꯦ ꯀꯦꯊꯕꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ꯫ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯁꯨꯍꯟꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯦꯕ꯫ ꯀꯦꯊꯕꯤ ꯃꯃꯣꯟ ꯅꯣꯛꯆꯩ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯅꯪ ꯇꯥ ꯆꯥꯎꯊꯣꯏꯅ ꯇꯧꯗꯤꯌꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯗ, ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯥꯎꯊꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯊꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯌꯥ ꯂꯥꯡꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯆꯥꯎꯊꯣꯏꯕꯨ ꯊꯕꯛ ꯊꯧꯗꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯍꯜꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ, ꯅꯦ ꯀꯣꯡꯀ꯭ꯋꯥ ꯑꯅꯤ ꯈꯛꯇ ꯄꯤꯕꯤꯌꯨ꯫ ꯍꯩꯃꯥ ꯆꯥꯎꯊꯣꯏ, ꯅꯪꯕꯨ ꯀꯣꯡꯀ꯭ꯋꯥꯒ ꯆꯥꯔꯕ꯭ꯔꯣ? ꯆꯥꯎꯊꯣꯏ ꯏꯀꯥꯏꯅ, ꯆꯥꯗꯦꯗ, ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯅꯤꯅꯦ꯫ ꯆꯥꯎꯊꯣꯏ, ꯅꯨꯄꯥꯗꯤꯅꯦ ꯅꯨꯄꯥ ꯃꯥꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯍꯩ, ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯣ?
ꯂꯩꯀꯥꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯛꯄ ꯃꯌꯥꯝꯗꯨꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯗꯕ꯭ꯔꯣ? ꯆꯥꯎꯊꯣꯏ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ꯫ ꯀꯌꯥ ꯇꯥꯔꯒꯦꯅꯦ? ꯁꯦꯜꯁꯤꯗ ꯂꯩꯔꯦ꯫ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯥꯎꯊꯣꯏ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ "ꯇꯥ ꯆꯥꯎꯊꯣꯏ, ꯀꯣꯡꯀ꯭ꯋꯥꯗꯣ ꯁꯤꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ, ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯑꯣꯟꯊꯣꯛꯅꯁꯨ ꯇꯧꯈ꯭ꯔꯦ"꯫ ꯀꯦꯊꯕꯤꯅ "ꯏꯕꯦꯝꯃ, ꯁꯤꯅꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯣꯜꯂꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯅꯨꯄꯤꯗꯧꯅ"꯫ ꯃꯧ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯏ꯫ ꯀꯦꯊꯕꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ "ꯅꯨꯄꯥ, ꯆꯥꯛꯇꯨ ꯊꯣꯡꯂꯨꯔꯣ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯎꯍꯜꯂꯨꯀꯣ"꯫ ꯆꯥꯎꯊꯣꯏ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯊꯕꯤ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯇꯨꯅ "ꯅꯨꯄꯥ, ꯁꯤꯕꯨ ꯏꯟꯁꯥꯡꯅꯤꯅ ꯅꯠꯇꯦ, ꯀꯥꯡꯁꯣꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯁꯥꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯨꯄꯤ, ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯆꯥꯔꯣ, ꯍꯌꯦꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯤ"꯫ ꯀꯦꯊꯕꯤ ꯁꯥꯎꯅ "ꯌꯥꯔꯦ, ꯄꯦꯜꯂꯦ, ꯂꯥꯏꯔꯕ ꯅꯉꯣꯟꯗ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯊꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯨꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯤ ꯁꯨꯔꯤꯕꯗꯨꯕꯨ ꯊꯋꯥ ꯁꯥꯗ "ꯅꯨꯄꯥ, ꯅꯪꯕꯨ ꯆꯥꯒꯗꯣ ꯑꯝꯇ ꯂꯣꯟꯗ꯭ꯔꯕ꯭ꯔꯣ? ꯆꯥꯁꯨ ꯊꯣꯡꯂꯝꯈꯤꯔꯣꯏ, ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯍꯧꯒꯗꯣ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ? ꯑꯩꯅꯦ ꯇꯟ ꯌꯥꯝ ꯆꯥꯅꯤꯡꯉꯤ, ꯇꯟ ꯈꯤꯇ ꯂꯩꯕꯤꯔꯨ ꯂꯥꯎ ꯄꯣꯠꯐꯝꯗꯒꯤ"꯫ "ꯍꯩ, ꯐꯤ ꯁꯨꯁꯤ ꯎꯗ꯭ꯔꯣ? ꯍꯥ? ꯃꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯅꯦ, ꯇꯟꯗꯣ ꯅꯪ ꯑꯗꯨꯝ ꯂꯩꯔꯨꯁꯣ"꯫ "ꯑꯁ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ, ꯑꯩꯅꯦ ꯆꯠꯄꯒ ꯉꯝꯃꯔꯣꯏ, ꯁꯤ ꯑꯝꯇ ꯆꯠꯄꯤꯔꯨ ꯂꯥꯛꯑꯣꯕ"꯫ ꯆꯥꯎꯊꯣꯏ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯇꯟ ꯑꯗꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯇꯟꯗꯣ ꯂꯨꯄꯥ 3ꯗꯒꯤ ꯄꯤꯕꯤꯌꯨꯕ"꯫ "ꯏꯕꯨꯡꯉꯣ, ꯄꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯀꯣ"꯫ ꯆꯥꯎꯊꯣꯏꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ, ꯅꯪꯕꯨ ꯃꯄꯥꯟꯒꯗꯣ ꯈꯔ ꯊꯣꯛꯂꯛꯎꯅꯦ, ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯗꯨꯕꯨ ꯍꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ"꯫ "ꯍꯣꯏꯅꯦ, ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯍꯦꯛꯇ ꯌꯥꯗꯕ"꯫ "ꯆꯥꯎꯊꯣꯏ, ꯅꯨꯄꯥ ꯅꯪꯅ ꯀꯔꯤꯕꯨ ꯊꯕꯛ ꯆꯤꯜꯂꯤꯕꯅꯣ ꯏꯃꯨꯡꯒꯤ? ꯅꯠꯇꯦ, ꯅꯨꯄꯤꯕꯨ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔꯁꯨ ꯐꯨꯅꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯏꯃꯧ ꯍꯧꯔꯛꯂꯤꯕꯅꯤ, ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯇꯧ ꯇꯝꯅꯗꯅ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯟꯅꯨꯁꯨ ꯆꯥꯎꯊꯣꯏꯗ ꯇꯟ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯕ ꯇꯧꯗ ꯇꯟ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯀꯦꯊꯕꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯑꯍꯣꯡꯕ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯗꯨ ꯃꯇꯩꯃꯒꯤ ꯀꯥ ꯍꯦꯟꯕ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ "ꯇꯥꯆꯧ, ꯀꯩꯅꯣ ꯏꯇꯩꯃꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ, ꯇꯥꯆꯧꯁꯨ ꯏꯇꯩꯃꯕꯨ ꯈꯔ ꯉꯥꯡꯕꯤꯌꯨꯗꯅ"꯫ ꯆꯥꯎꯊꯣꯏꯅ "ꯍꯩ, ꯅꯇꯩꯃꯅ ꯀꯩꯗꯧꯔꯒꯦꯅꯦ? ꯇꯥꯆꯧꯕꯨ ꯇꯁꯦꯡꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒ ꯎꯅ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯏꯇꯩꯃꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯞꯄꯤ ꯊꯥꯖꯤꯟꯈ꯭ꯔꯒꯦ"꯫ ꯑꯃꯨꯒꯤ ꯋꯥꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯅꯥꯎ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯂꯒ ꯇꯥꯔꯝꯕ ꯀꯦꯊꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯩ ꯑꯃꯨ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯍꯥ? ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯔꯤꯕꯅꯤ"꯫ "ꯏꯇꯩꯃꯁꯨ ꯇꯥꯕꯣꯏꯔꯦ, ꯅꯅꯥꯎꯗꯤ ꯇꯥꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯆꯔꯨꯔꯦ"꯫ ꯆꯥꯎꯊꯣꯏꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯇꯧꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯁꯥꯎꯅ "ꯑꯃꯨ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯇꯩꯃꯅꯤ, ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯟꯊꯧꯅꯤ ꯅꯪꯕꯣ"꯫ "ꯏꯇꯩꯃ, ꯈꯨꯗꯤꯡꯃꯛ ꯅꯅꯥꯎꯁꯨ ꯈꯪꯖꯩꯅꯤ, ꯑꯗꯨꯕꯨ ꯇꯥꯆꯧꯒꯤ ꯃꯇꯧꯁꯦ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯏꯇꯩꯃꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯤ"꯫ ꯑꯄꯥꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯖꯔꯛꯏ꯫ "ꯑꯩꯈꯣꯏ ꯅꯨꯄꯥ, ꯌꯥꯔꯦ ꯁꯤꯗꯣꯛꯄꯤꯔꯣ, ꯂꯩꯀꯥꯏ ꯇꯥꯔꯒ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯤꯃꯤ"꯫ ꯀꯦꯊꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯁꯦ, ꯅꯪꯁꯨ ꯈꯤꯇꯗꯤ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ"꯫ ꯑꯄꯥꯕꯤꯅ "ꯏꯆꯦꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄꯤꯌꯨ. ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯏꯋꯥ ꯏꯄꯨꯔꯣꯏꯕꯕꯨ ꯅꯣꯂꯨꯛꯅ ꯀꯤꯅ ꯆꯠꯄ ꯃꯈꯩ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯂꯤꯕ ꯃꯈꯩꯅꯦ ꯃꯤꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯔꯤꯕꯅꯤ. ꯏꯕꯦꯝꯃ ꯌꯥꯔꯦ, ꯅꯋꯥꯁꯦ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯆꯥꯎꯊꯣꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯑꯇꯣꯝꯕ ꯇꯥꯆꯧ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏꯅꯦꯍꯦ. ꯆꯠꯂꯨ ꯌꯥꯔꯦ ꯌꯥꯔꯦ. ꯃꯌꯥꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯑꯃꯨꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯀꯦꯊꯕꯤ ꯅꯣꯛꯇꯨꯅ ꯁꯛꯇꯥꯁꯤꯡꯁꯤꯒ. ꯆꯥꯎꯊꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯀꯦꯊꯕꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯆꯥꯎꯊꯣꯏꯕꯨ ꯎꯕꯗ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ.
ꯑꯗꯨꯝꯅ ꯃꯥꯅ ꯃꯪꯗꯨꯅ ꯆꯠꯂꯤꯉꯩ ꯏꯇꯥꯎ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝꯅ ꯍꯥꯎ ꯏꯇꯥꯎ ꯕꯁꯟꯇꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯏꯇꯥꯎ ꯑꯩ ꯀꯩꯗꯧꯗꯨꯅ ꯈꯪꯗ꯭ꯔꯤ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ ꯏꯇꯥꯎ ꯃꯩꯃꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛꯁꯨ ꯂꯨꯅ ꯇꯤꯟꯅꯕ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯈꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯅꯪꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯗ꯭ꯔꯤ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯩꯅ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯔꯤꯉꯩ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔꯤꯉꯩ ꯉꯁꯤꯗꯤ ꯂꯩꯈꯥ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯀꯅꯥꯝꯇꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅꯤꯡꯕ ꯇꯝꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯎꯠꯊꯣꯛꯀꯅꯨ ꯅꯨꯄꯥ ꯑꯃꯕꯨ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯂꯣꯏꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯟꯕꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯕꯁꯟꯇ ꯆꯥꯎꯊꯣꯏꯕꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔ ꯃꯇꯨꯡ ꯆꯥꯎꯊꯣꯏꯗꯨ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯁꯅꯥꯅ ꯆꯥꯎꯊꯣꯏ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯂꯩꯍꯧꯗꯕ꯭ꯔꯣ ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯆꯥꯎꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯀꯥꯏꯕ ꯈꯨꯗꯤꯡ ꯐꯥꯖꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯊꯋꯥꯁꯥꯗ ꯅꯨꯄꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯃꯇꯝꯁꯦ ꯌꯧꯅ ꯊꯦꯡꯈꯤꯅꯤ ꯆꯥꯎꯊꯣꯏ ꯄꯥꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯀꯦꯊꯕꯤ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯔꯛꯄꯗꯨꯗꯗꯤ ꯀꯞꯇꯨꯅ ꯅꯨꯄꯥ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯌꯣ ꯆꯥꯎꯊꯣꯏ ꯄꯦꯟꯗꯕ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯔꯝꯃꯤ ꯆꯠꯂꯣ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒꯦ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯦꯊꯕꯤ ꯀꯞꯇꯨꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯊꯦꯜꯂꯨꯔꯦ ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯂꯨꯔꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯇꯗꯤ ꯃꯗꯨꯃꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯀꯦꯊꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯑꯗꯨ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ